Good morning. Ngasi card ki message apete minera se ko ngasi yumja question number se aham bada ko number se 104 lere aduga color dana asangba gumba kai gumba dumai na shina bibe ko aduga amana akhoi gi ekadashi ko adu ekadashi gi se hayeng se tawbiro ko asing bai di calendar da hadi ngasi gi date chu tharam gani ko ado tawbo se sagon se numit to tawbiro sagon se numit se akhoi gi ꯀꯩꯅꯣꯒꯤ ꯑꯩꯅ ꯁꯨꯝ ꯑꯩꯅ ꯈꯔ ꯁꯦꯌꯔ ꯇꯧꯖꯈꯤꯕ ꯔꯤꯆꯨꯋꯦꯜꯒꯨꯝꯕ ꯑꯗꯨꯝꯕꯗꯣ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯃꯦꯟ ꯑꯣꯏꯅꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯣꯏꯕꯅꯤꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯅꯠꯇꯦ ꯔꯤꯆꯨꯋꯦꯜ ꯑꯅ ꯍꯥꯏꯔꯛꯄꯅꯤꯅ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯔꯤꯆꯨꯋꯦꯜꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡ ꯁꯦꯡꯕ ꯁꯦꯡꯗꯕ ꯈꯣꯠꯄ ꯍꯪꯉꯛꯄ ꯌꯥꯎꯋꯦꯀꯣ ꯀꯣꯏꯁꯟ ꯉꯔꯥꯡꯗꯒꯤ ꯁꯨꯝ ꯑꯩꯉꯣꯟꯗ ꯄꯔꯁꯅꯦꯜ ꯃꯦꯁꯦꯖ ꯑꯣꯏꯔꯣ ꯀꯃꯦꯟꯁ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯍꯛꯆꯥꯡ ꯁꯦꯡꯗ꯭ꯔꯒꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯍꯛꯆꯥꯡ ꯁꯦꯡꯗ꯭ꯔꯗꯤ ꯇꯧꯒꯅꯨ ꯍꯥꯏꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤꯅ ꯂꯥꯏ ꯈꯣꯏꯔꯝ ꯍꯛꯆꯥꯡ ꯁꯦꯡꯗ꯭ꯔꯗꯤ ꯂꯥꯏ ꯈꯣꯏꯔꯝꯅꯗꯦꯅꯀꯣ ꯑꯗꯨꯗꯗꯤ ꯀꯣꯏꯁꯟꯁꯇꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕꯗꯗꯤ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯁ꯭ꯀ꯭ꯔꯤꯞꯇꯤꯡꯒꯨꯝꯕ ꯇꯧꯕ ꯕꯦꯂꯤꯐꯀꯨꯝꯕ ꯕꯔꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯗꯗꯤ ꯀꯩꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯑꯗꯨꯗꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯝꯇ ꯑꯗꯨꯝꯕꯗꯗꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯀꯣ ꯑꯗꯨꯒ ꯁꯨꯝ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯄꯒꯤ ꯄꯥꯔꯠꯉꯩꯗꯗꯤ ꯑꯦꯕꯣꯏꯗ ꯏꯒꯅꯣꯔ ꯇꯧꯕꯤꯌꯣꯀꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯛ ꯊꯣꯡꯕꯗ ꯀꯩꯗ ꯁꯨꯝ ꯍꯥꯞꯄꯗꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯃꯅꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯩꯅ ꯆꯥꯛ ꯆꯦꯡ ꯁꯨꯕ ꯃꯇꯝꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯒꯦꯀꯣ ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯄꯗ ꯑꯩꯅ ꯍꯥꯏꯗꯤ ꯀꯥꯔꯠ ꯅꯝꯕꯔ ꯑꯍꯥꯟꯕ ꯈꯟꯕꯀꯣ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1 ꯀꯥꯔꯠ ꯅꯝꯕꯔ 2 ꯀꯥꯔꯠ ꯅꯝꯕꯔ 3ꯒ ꯑꯍꯥꯟꯕ ꯈꯟꯕꯉꯩ ꯑꯅꯤꯁꯨꯕ ꯈꯟꯕꯉꯩ ꯑꯍꯨꯝꯁꯨꯕꯒ ꯑꯍꯥꯟꯕ ꯈꯟꯕꯉꯩ ꯌꯦꯡꯉꯁꯦꯀꯣ ꯅꯝꯕꯔ 1 ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯌꯦꯡꯉꯁꯦꯀꯣ ꯅꯝꯕꯔ 1ꯁꯦ ꯁꯤꯗꯀꯣ ꯂꯣꯏꯁꯟꯕ ꯑꯣꯏꯅ ꯑꯣꯏꯀꯣ ꯁꯤꯗ ꯄꯣꯠꯁꯦꯀꯣ ꯂꯣꯏꯁꯟꯕ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩꯔꯝꯃꯦꯅ ꯈꯜꯂꯁꯦꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯀꯨꯝꯕ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯣꯏꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯋꯥꯔꯁꯨ ꯋꯥꯅ ꯂꯣꯏꯁꯟꯈꯤꯕ ꯑꯦꯟ ꯑꯣꯏꯈꯤꯕꯗꯣ ꯄꯨꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏ ꯍꯥꯏꯗꯤ ꯊꯥꯖꯕ ꯊꯝꯃꯣꯀꯣ ꯑꯃꯨꯛꯀꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯑꯩ ꯕꯤꯜꯗꯑꯞ ꯇꯧꯕ ꯉꯝꯒꯅꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩ ꯑꯃꯨꯛꯀ ꯁꯥꯒꯠꯄ ꯉꯝꯒꯅꯤ ꯑꯃꯨꯛꯀ ꯁꯦꯝꯒꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯏꯁꯥꯗ ꯊꯥꯖꯕ ꯊꯝꯃꯣꯀꯣ ꯅꯝꯕꯔ 2 ꯀꯣ ꯅꯝꯕꯔ 2ꯒꯤꯁꯦꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯉꯥꯡꯕ ꯈꯣꯠꯄꯗꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯠꯀꯅꯨꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯉꯥꯡꯕ ꯈꯣꯠꯄꯗ ꯆꯠꯀꯅꯨ ꯀꯩ ꯍꯥꯏꯅꯤ ꯁꯤꯃ ꯇꯧꯋꯣ ꯅꯪꯉꯣꯟꯗ ꯀꯥꯟꯅꯒꯅꯤ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯑꯄ꯭ꯔꯣꯆ ꯇꯧꯔꯛꯄ ꯈꯣꯠꯄ ꯂꯩꯔꯒꯗꯤꯀꯣ ꯊꯥꯖꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯅꯦ ꯍꯥꯏꯗꯤ ꯁꯤ ꯏꯟꯚꯦꯁ ꯇꯧꯔꯣ ꯅꯠꯇ꯭ꯔꯒ ꯑꯁ ꯔꯤꯇꯔꯟ ꯁꯤ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯁꯤ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯁꯤ ꯐꯪꯒꯅꯤ ꯈꯣꯠꯀꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯦꯜꯂꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅ ꯍꯥꯏꯕ ꯈꯣꯠꯄꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇ꯭ꯔꯁꯀꯨꯝꯕ ꯇꯧꯗꯕ ꯅꯝꯕꯔ 3 ꯀꯣ ꯅꯝꯕꯔ 3 ꯂꯥꯛꯏꯁꯤꯅꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯅꯝꯕꯔ 3ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯥꯏꯗꯤ ꯂꯟ ꯊꯨꯝ ꯆꯪꯉꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯂꯩ ꯑꯗꯨꯒ ꯋꯥꯈꯜꯒꯨꯝꯕꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯋꯥꯀꯦꯟꯅ ꯃꯧꯅ ꯂꯩꯌꯣ ꯉꯁꯤꯁꯦꯀꯣ ꯑꯗꯨꯒ ꯄ꯭ꯂꯁ ꯀꯩꯅꯣꯁꯨ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯐꯤꯅꯥꯟꯁꯤꯌꯦꯜꯂꯤ ꯒꯦꯟꯒꯨꯝꯕ ꯄ꯭ꯔꯣꯐꯤꯠꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯂꯩꯀꯣ ꯁꯤꯗ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯅꯝꯕꯔ 3 ꯀꯥꯔꯠꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯅ ꯑꯣꯏ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯇꯥꯏꯃꯤꯡꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 7:46ꯗꯒꯤꯅ ꯄꯨꯡ 8:38 ꯐꯥꯎ ꯂꯩꯔꯦ ꯑꯗꯩ 13:03ꯗꯩꯅ 12:34 ꯐꯥꯎ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ 3:30ꯗꯒꯤꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯀꯣ 3:30ꯗꯒꯤꯅ ꯄꯨꯡ 7:15 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ 8:58ꯗꯒꯤꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12:33 ꯐꯥꯎ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯅ 3:29ꯗꯒꯤꯅ ꯄꯨꯡ 5:10 ꯐꯥꯎ ꯂꯩꯔꯦꯀꯣ ꯁꯤꯁꯦꯀꯣ ꯑꯩ ꯐꯔꯁ ꯃꯣꯔꯅꯤꯡꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ 6:43 a.m. to 9:39 a.m. ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ 11:06 a.m. to 12:34 p.m. ꯑꯗꯨꯗꯒꯤ ꯑꯃꯨꯛ 3:30 p.m. to 6:25 p.m. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ 7:57 p.m. to 12:34 a.m. ꯀꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯅꯦꯛꯁꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯅ ꯍꯥꯏꯗꯤ 3:38 a.m. to 5:10 a.m. ꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯦ ꯉꯁꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ